Allah Ta'ala na mahaki hachan ba Habib sallallahu alaihi wasallam gi laifamne haina khanbira kriba mafam Madina asidagi hena mating magun chawba atay atopa mafam ama muk lairam khigadra Qazi Iyaz rahmatullah alayna hai wahi haibadi Allah gi pauzil tarak lingaida khunda laita kiba Quran thabira kiba Hadrat Jibril alayhi salatu wassalam amasung Mikail alayhi salatu wassalam ani makna hanna khunda biram laba farishta singna kumlaktuna lairam laba mafam adugi lamhang sing Allah gi din amasung mahaki asing ba Rasul sallallahu alaihi wasallam gi masing hingamdraba sunnat sing sandok rakfam oiriba mafam adugi bebhar taubakha nattana mafam dugi phaklang adu phauba chutpada matik chabani hadis kaya maramdasu Madina Sharif ki matik magun ongdok piramli Hadrat Jabir bin Samura radhiyallahu anhu nahai aina huzur akram sallallahu alaihi wasallam na aiba tahawi huzur akram sallallahu alaihi wasallam na haidok pirammi Allah Ta'ala na Madina Sharif ki maming taba aina birame atopa riwayat amadana yiba aina sulai nimak asigi artha singba haibani haibadi mafam asi shirkagi amangba kayadagi sengi natraga mafam asigi singnungsit yamna ningthijai amasung fai haibani Imam Nawawi rahmatullah alayna Madina Sharif ki maming manga panbiri madudi ahan bada Madina ani subada tayyiba ahum subada taba mari subada dar manga subada Yasrib aiba ming singasi Madina Sharif ki mingni huzur akram sallallahu alaihi wasallam na haido pirami aibu khungang umna maktagi athoiba khungang amada layyu haina hukum tawbirakhi madubu miyamna Yasrib haina kaunai magi asengba mamingdi Madina ni asina hattaba miyoi singbu thaptok halli jang kokhan bagum hadis amadasu asumna lai shehar khodingda dajjal haibadi qiyamat oidrigai mamangda lakadaba yamna jaya tamba mahakna samduna satkani adubu Makkah Mukarrama amadi Madina Sharif ta chang bangamloi farishta singna mafam ani asibu ngak senduna laigani matam aduda Madina Munawwarada ahumlak juwar hagani maduda kafir sing amasung munafik sing loina hokigani Makkah Mukarrama nattana atay atopa mafam sing dagi Madina Munawwarana agul heli habisi mayamna khangnarba wafamni huzur akram sallallahu alaihi wasallam na haidok pirammi Madina Munawwara mu'min musalman gi damakta kwaidagi hena faba laifam amani karigumba mafam asigi afaba gun sing adubu khanglabadi makhoina mafam asibu thadok loidabani amasung kanagumbana mafam asida laibabu pukning laita dabadagi thadok tuna chatkrabadi Allah Ta'ala na mahaki mahutta mangondagi hena phaba mi amabu mafam asida hundahan bigani aduga kanagumbana Madina Munawwarada laibagi awaba khanglaba amasung lengdana lairabadi mahake damakta aina qiyamat ki numitta okpinaba haijagani natraga sakhi oibigani Madina Munawwarada laibagi matik magungi matangda hadis kaya maromda lai hadis amasu Imam Bukhari rahmatullah alayna naqal tawri huzur akram sallallahu alaihi wasallam na haidok pirami Yaman lebak patah tawragani miyoi kharadi masagi mung manung amadi makhoina haiba yaba miyoi sing adubu puraga mafam aduda chatkhiba yaugani tawbatabu makhoigi damakta Madina Munawwarana waidagi hena phabani makhoina Madina Munawwaragi barkat singbu hangiram labadi kayada paramgadabano asumna Sham leibaksu patah tawragani miyamna mafam dugi i paw taraga masa masagi imung manung amadi makhoina haiba yaba miyoi singbu puraga mafam aduda chatkigani tawbatabu Madina Munawwarana makhoigi damakta hena phabani makhoina masibu khanglam labadi paramgadabani mathangda Iraq leibak patah tawragani amasung miyamna mafam dugi halchang khanglaga matu macha amadi makhoina haiba yaba miyoi sing adubu puraga mafam aduda chatkigani tawbatabu Madina Munawwarana makhoigi damaktasu hena phabani makhoina masibu khangjarabadi Hafiz ibn Hajar rahmatullah alayna hai huzur akram sallallahu alaihi wasallam gi asigum laba sanaya thang asi kai dana thodok sing asi mathang manau naina adumak thoki hadis amasu Muslim Sharif ta yauri huzur akram sallallahu alaihi wasallam na haidok pirami kui dana miyo besingna atopa mafam singi uthok chathok marang gai besing uraga makhoigi mari mata singbu mafam aduda kaunarakani tawbatabu makhoigi damakta Madina Munawwarada laibana hena phai makhoina Madina Munawwaragi athoiba
magunsing adubu khanglam labadi phagadabani honglaba wafamni dunya gi oina oijaba natraga uthok chathok yamna henna laijrabasu Madina Munawwara gi barkat amadi Huzur Akram sallallahu alaihi wasallam gi leikai gi miyama oibagi laibab phaba amadi din gi maikaida onsin bagi kodong chaba pambai sing Madina Munawwara da pangliba asumna atopa karamba mafam da panglugani masigi nemat asidi dunya gi lupa lak crorna changdam na bangam laroi Huzur Akram sallallahu alaihi wasallam gi sanaya thangni taseng namak iman Madina gi maikaida jingduna lakani udam oina linna makhun gi maikaida lakpagum hadisa sigi matangda ulama singna asumna iri madudi din Islam dunya pumnamaktagi subsil laklaga Madina Tayyibada handuna laklagani wafam asibu saugatpa hadisa ma Imam Tirmizi rahmatullah alaina naqal tawri madudi Huzur Akram sallallahu alaihi wasallam na haidok pirami qayamat naksil laklaba matamda musalman singna kundaba kunai singi manungdagi aroiba matam phauba lengdana leihau gadoriba khungangdi Madina Tayyibani haibadi khungang pumnamak din Islam dagi khali oikhragani Madina Tayyibagi matik magun leibagum Madina da leiriba mafam sing asigi matik magun su yamna lei yamna sawi Masjid Nabawi Sharif ki matangda Huzur Akram sallallahu alaihi wasallam na haidok pirami ragumbana aigi masjid haibadi Masjid Nabawi Sharif ta namaz nifu matam amba phauba nanthok handana solabadi mahake damakta maidagi amasung azab tagi kanbinaba garanti ama ibi amasung nifaq tagisu kanbigani wafam asi yamna laina phangba yaba yamna kanagadaba wasakni ziyarat ki damakta chatpiriba miyoi singna yamdrabada numit nipani mafam asida lairaga namaz matam nifu marakta namaz matam ama phauba nanthok handana onnaba kanna honagadabani Allah Ta'ala na ikoi khuding makpu hairiba nemat asi hanghanbiba oisanu amin hadisa masu Hadrat Abu Hurairah radhiyallahu ta'ala anhu na naqal tawri madudi mahak na hai Huzur Akram sallallahu alaihi wasallam na haidok pirami aigi yum amasung aigi mimbar anigi marakta lairiba mafam asi jannat ki laikol singi manungdagi amani amasung aigi mimbar lairiba asi aigi house ki mathaktani hadisa sida walam anini panbiriba si amana Masjid Nabawi Sharif ki mimbar sharif amasung Huzur Akram sallallahu alaihi wasallam gi senglaba kabargi marakta lairiba asi jannat ki laikol amani Huzur Akram sallallahu alaihi wasallam na aigi yum hairiba asi Hadrat Aisha radhiyallahu anha gi yum oiramba uzikna Huzur Akram sallallahu alaihi wasallam gi kabar mubarak oiriba loisang sang oiriba aduni jannat ki laikol ni hairiba asigi matangda alim singna asumna iri jannatta matam khuding makta Allah gi rahmat amadi thauzal hai thabagum mafam asida su hai thai kanagumbana mafam asida ibadat tawrabadi jannat ki laikol ama phangani mafam asimak jannat ki machet amani matam kharagi damakta dunyada ubirakhibani ikai dana amuk hanna jannatta pusin khigani hadis asida panbiriba aigi member asi aigi house mathaktani haiba asigi arthadi ulama singna iri asumna Masjid Nabawi Sharif ta lairiba member asimak kai dana house kausarda hambigani asumna su iri kanagummana Huzur Akram sallallahu alaihi wasallam gi member sharif asigi manakta ibadat tawrabadi madugi barkattagi hayeng qayamat ki numitta house kausarda changjaba hangani samna harabada Masjid Nabawi Sharif ki mafam ani asi yamna maruoi masiga loinana matim magun chawba atopa mafam kayamarom su leiri asigum laba mafam singa sida maruoina duwa darod yamna tawfam thoi mulla Ali Qari rahmatullah alayna hai Masjid Nabawi Sharif ki manungda Huzur Akram sallallahu alaihi wasallam gi matamdagi hauna masjid oirakiba machet adu amasung maduda lairamba ukhong sing adu thoidok hendokna barkat leiba mafam singni hairiba mafam sing asigi matik magun ikhoi gi thamoida Allah na hapsin biba oisanu Madina da sibagi fazilat i matangda hadis khara khangminasi Hazrat Ibn Umar radhiyallahu anhu na hai Huzur Akram sallallahu alaihi wasallam na haidok pirami kanagumbana Madina Munawwara da sibagi khudong chaba lairabadi tangai phadana thaurang tawfam thoi maramdi Madina Munawwara da siba mi adugidamakta aina shifaat tawbigani ulama singna iri madudi shifaat tawbigani hairiba si shifaat ki akhannaba makhal amani khas oiba shifaat ni aduga khudong chaba lairabadi haibagi arthadi sidrifauba Madina Tayyibada lainaba wanagadabani maramasinani Hazrat Umar radhiyallahu anhu na hairiba dua si tatana tawbiram liba haibadi Hazrat Umar radhiyallahu anhu na hairiba dua si tatana tawbirami ya Allah aibu nahaki lambida shahid oihanbiyu amasung nangi Habib sallallahu alaihi
wasallam gi sheherda sihanbiyu haina iman ga loinana Madina Sharifta siba pangjakraba amasung Jannatul Baqida dafan oikraba mi sing adugi damakta masidagi hena phaba kari amuk leramgani Huzur Akram sallallahu alaihi wasallam na aidok pirami ayeng qiyamat ki numitta waidagi hana aigi kabar angdok pirakani madudagi aihak thorakani mathangda Hazrat Abu Bakar Siddiq radhiyallahu ta'ala anhu mathangda Hazrat Umar radhiyallahu ta'ala anhu masa masagi kabardagi haugalakani adugi matungda aihak Jannatul Baqida chatkani amasung mafamduda humgriba mi khudingmak uthorakani mathangda Makkah Mukarrama gi kabarsan da humgriba singbu ngaigani makhoi sing adu Makkah amadi Madina Munawwara gi mayaida laklaga aiga unagani Allah Ta'ala na aikoi khudingmak pusu Madina Munawwara gi matik magun khangbaga loinana mabam asida lainaba honaba mi singi manungdagi chalhanbiba oisanu amin